Ana ayeki maram nattana Delhi da leiriba MLA sing numit humnigi manungda Manipur da hanlakkadabani natrabade Delhi fauba mama sing na kauba lakani amati numit taret nigi manungda parliament da emergency section ama famdriba fauba Manipur da leiriba MLA sing su mapalam da chatpa yaroi nakhoi yankhaina amata oina leptabana center na khudong chaba lawani wafam sing ngasi Major Khulda Laiba Manipur Press Club the Pangto Kipa Pawimi from Amada, Imagi Meira convener, TH Suzatana Fongdo Kibane, Mark the Makata Raduna, how Kibajun Kuntra the Gay Hauduna, Mama Sing Punshinduna, Amade, Apunbagi Kolawi, Sarukam Oina, Tampaki MLA Sing ruling Amadi opposition, Kaidana Amata Oina Punshinduna, Assembly the emergency section of Fam Naba Haiduna, MLA Sing the memorandum Pishalapagi Kongjang Ama Oina, Chief Minister Yauna MLA Karadi, Pisan Krabasu MLA Karamade, Delhi Laikibana Pishan Pangamdre, Maramasena, Delhi the leiriba MLA sing numit humnigi manungda hanlakkadabani haike. Nakalamaromda ngarang nubina Wairam House ki leader suwariba Chief Minister na mamaoibi sing da pirakiba thazaba sing adusu soidana thabakta onthok piyo haina fongdok laduna loinana athubada lengaki oiba warep ama lepkadabani haike. Kasi ay yumda thonggadaba hinjang do thangdaba yumduna ne nang si hinjang thongmo da pre du kai gino Nangi family to the matik chad family matik chad se kana ki daita no hami ba minister tara ari tu mari chakre moi ki surya responsibility ni amata da daita da teba lui na sala sai ki khamba mata da teba ninjan mo ba devi na si gi no kai marang gi no do si puna mak se hara ka sunoi waro bi ganu pelak ta da mama ma sida hara pani khan bi yo sida ala na ai mo da attack to ba ama to ba kai khan bi ganu ai ma si ga so ai cha ma to ga ne ba mama ki di Mama dia apa fataba loy mo ki mama ne ba fataba du apa ba chung thok se hai da no punar ko mama na ta de ba aduna achu pata to biro bi tabat bizari orable sem da su thuna ko bini gara gara ima sin da bira ba appoint kai mo to commitment do batu pangthok pang ambiu aduga Delhi da chali ba lei ba na ba da ta to pa le appoint dis da le da lo na ni khan to Delhi yo ka ni sim ba su pa ko masi hai da na si president